Lainga ki yathang indana school hanglubadage Sisipurda mahiroi taraga taret positive oirei Manipur da hoki bapung kun marida miyoi humbudraga nipan positive oikrei amana laikhidrei Manipur laingak na mahisang sing ama phawba hangba yakhiroi haiduna athingba thamlingaida narol da uniform setan duna school hangdokuna mahi tamba horubadage Surachanpur da mahiroi taraga taret covid positive oiraktuna laingak ta nakong sahalai Surachanpur dagi phangba pauna hai mahiroi taraga taret positive oirakhibadugi manungda nupina taraga tarukni aduga nupana ama khaknei positive oirakhiba mahiroi nupa adu chahi taret lomge angang ni aduga nupi taraga taruk adugi manungda chahi nipan ge ani chahi mapan ge ama amasung chahi tara mathoi dagi taraga taruk phawgi manungda laiba angang singne makhoi asi nataba chahi taraga mapan suba miyoisu yawi haidi Pau asina makata na hai mahiroi sing adu Surachanpur ge Bungmol village da laiba Enzen place haina mingthonba orphan home amada laiba nei orphan home adu da laiba angang chamaga hompu nipan gi manungda khara laihau torokpa yawrokpa amasung covid 19 ge layong uthorokpa thengnabadage ngarang orphan home ge authority na akhang ahi sing tanaraga rapid antigen test tauke maduda mahiroi taraga taret adu covid 19 positive oirakhiba nei Pau asina makata na hai orphan home asida lairiba mahiroi sing aduge manungda kharana class 12 phauba hangba Raven school da mahitamme aduga kharana Harman school da tammane Harman school aside lainga ki yathang induna school hangkhide amasung class taukhide adumakpu angang singna khangdaba yawrokpa sing tathok tasin tawranaba oja singde adum thorang tawraga laiba maramna angang kharade marak ta oja sing unaba lake Pau asina makhata na hai Raven High School asidi lainga ki yathang indana nahal makai athingba thamlingai dasu adumak class tawba school ne mari lainaba authority na mijeng changlaktana bahaiduna angang sing adu school karakpada uniform selhan khidai makhoi gi school ge ai karti adum yalhalaga numit khuding gi school ka halle hairiba school ani asidage angang sing asi covid 19 gi laichat lawnarakpani haina lawba yai adubu karamba mahi sangdage positive lawna rakhibano haibadudi mari lainaba authority na khangba ngamdre maphamdudagi phangba paw amagi matungina ngasi district head authority na ngasi orphan home adu da chatuna maphamdugi phibam yangsenkhrai covid positive oirakhiba mahiroi taraga taret aduna tokhaiba block amada quarantine tawduna thamkhrai aduga covid test tawbada negative oirakraba mahiroi sing aduna atopa block amada thamkhrai Makata na contract tracing tawba oina lakliba ningthawkaba numita Raven High School gi mahiroi sing amasung oja sing paktak na test tawgani haide District taraga humdoi ge COVID vaccination express Chief Minister na lamthakrai Christmas mamangda vaccination lotion si Chief Minister State asigi district taraga humdoi ge COVID vaccination express Chief Minister N Biren na ngarang khumand lampak ta pangthokpa thauram amada lamthakrai Thauramduda wangangbada Chief Minister N Birena Christmas amasung New Year nungaina harau tayamna pangthokpa ngamnaba Christmas mamangda state asida COVID vaccine kapthokpagi chang chama da chama yauba ngamnaba miyam punna kusamnaduna sangsinminasi haina appeal tawkhe state asida infection gi chang hantharakpana maram oiduna COVID 19 gi phibam phagalakli haiba wafam Chief Minister na thamladuna hida kapthokpa yaraba miyoisingna Athubada hida kapthokpi hainasu appeal tawkhe Prime Minister Narendra Modi ga loinana handakta virtual oina pangthokiba meeting da state asigi chingi district sing da vaccine kapthokpagi chang nembagi matangda Prime Minister na yamna kanna nungnangba phawki haina Chief Minister N Biren na ningsingladuna Tampaki district sing amasung laibaki oiriba changga changdamnabada singi district singi vaccination gi chang asi ka hena nemli haikhe COVID-19 vaccine singi matangda aranba amasung sengdaba tokngada thajabidanaba miyamda appeal tawraduna Chief Minister Birena tamthiraba laina asidagi miyam masanga thokchanaba hida kapthoknaba search leader sing village chief sing amasung chingi district singi CSO singna miyamda gyan tahananaba wafam su thamkhe laichet asi lamthengnabada amasung mamaliyamlaba punsi crore kaya kannanaba Indiana masagi COVID-19 vaccine ani puthokre haina Palladuna Chief Minister na hai laibak asina COVID-19 gi vaccine dose crore sama hena kapkhrai hauzik oiriba phibam asida state asigi mafam sinba thungbada miyam gi thongjin da vaccine phanganduna humanitarian service pinabagi damak
केयर इंडिया टीमबू थौरम अदुदा चीफ मिनिस्टर न थागतखि पनबा याबदि केयर इंडिया ना मखोइगे कॉर्पोरेट सोशल रेस्पॉन्सिबिलिटी CSR गे थौरांग मखादा कोविड वैक्सीनेशन एक्सप्रेस की दमक गाड़ी चामग कुन अमसुंग स्टाफ सिंग पीदुना लाकबने NGO असिना कोविड वैक्सीनेशन एक्सप्रेस की गाड़ी सिंग अमसुंग स्टाफ सिंग वाइबगी चार्ज सिंग स्टाफ सिंग गे एक्सपेंसिंग ऑपरेशनल एक्सपेंसिंग हक्थेंगना फंड पीगने मथौ ताब खुसु खुलाई वैक्सीन अमसुंग मेडिकल पर्सनल सिंग याउरबा कोविड वैक्सीनेशन एक्सप्रेस गाड़ी सिंग असिना मियामबु मखोइ मखोइगी थोंजिंदा हिदा कापथोकनबा डिस्ट्रिक्ट सिंगी काचिन कोया सिनबा थुंगना चटकने इम्फाल ईस्ट इम्फाल वेस्ट अमसुंग सेनापति हाइरिबा डिस्ट्रिक्ट सिंग असिगी कोविड वैक्सीनेशन एक्सप्रेस ममांगी थादा चीफ मिनिस्टर न लमथाख्रबने ngaranggi thauramduda Rajya Sabha gi MP Laisem Basana Jauba Chief Secretary Rajesh Kumar Additional Chief Secretary Health B Bumlun Mang ICT Head of Care India Ramkrishna Balkrishna Health Services Manipur gi Director Dr. K Rajo Susaruk Yakhi Kap ki dos lak kunga lising kuntraga humdoi marfuga ni thoi sukhrei Manipur da ngarang phawbuda kap ki COVID vaccine gi dose masing lak kunga लिसिंग कुंथ्रागा हुमदोय मरफुगा निथोय यौखिबगा लोइनना जिरीबाम डिस्ट्रिक्ट सेकेंड डोज की चादा निफुगा निपान दशमिक अहुम अमा ओइदुना वैक्सीन कापगी चांग ख्वाइदगी वांगले मणिपुर की पुन्ना कापखिबा डोज असिगी मनुंगदा अहानबा डोज की कापखिबा मसिंगना लाख तरा निथोय लिसिंग यांखै तरुक चमापनगा तरागा मापननी अमदे सेकेंड डोज की वैक्सीन कापखिबा मसिंगना लाख तरेट का लिसिंग हुमबुद्रागा तरुक चामगा हुमपु हुमदोयने अहानबा अमदी अनिसुबा डोज अनिमा कापखिबा सिदा November 10 कापखिबा डोज लिसिंग निपान गा मरफु निपान याउरबने वैक्सीन डोज ख्वाइदगी हंथबना अहानबगी चादा 13.3 अमदे अनिसुबगी चादा 9.3 कापख्रबा कांगपोकपी डिस्ट्रिक्ट ना ओइरे मलाला यौसबजाई लुहोंख्रे नोबेल लॉरेट अमसुंग एक्टिविस्ट मलाला यौसबजाइना यूनाइटेड किंगडम दा अचंबा थौरम अमदा पाकिस्तानी क्रिकेट बोर्ड ऑफिशियल अमा ओइरिबा आसेर मालिक का लेबाक पोकपा नुमित लुहोंख्रे मलाला यौसबजाइना महाके मपुरोइबा आसेर मालिक अमसुंग मखोइगी इमुंग मनुंग सिंगा लोइनना बिर्मिंगहमदा थौरम अदुगे फोटो सिंग थागलखे ngasi asi aigi punsida mamal yamba numit amane aihakna punsigi damak khongloi oinaba kisi adu ki khrei aikhoigi imung manung singa loinana Birmingham da leiba yumda nikagi apikpa thauram ama aikhoina pangthokhrei nakhoigi prayer sing adu sanbiduna aikhoida thabirau aikhoi mangda tariba khongchat adugi damak punna satminanabagi leple haina cricket pu pamjaba amasung Pakistan team sawatpa ama oiribe मागी चाही कुन मरी सुरबी अदुना फोटो सिंग अदु उल्लदुना ट्विटर द थागलखे